ngasi thoke ba thawdo wa thok sing amasu maroi bi ipau sing khongasaraga Manipur top channel gi mai digi myam na thamjage anmada ngasi state si go riba covid-19 update myam na thamjage ngasi state si go riba positivity rate si khara haigalaglaga ngasi gi oina 4.1% laidi amasum apun boyna ngasi miyoi amakha covid-19 na laikhidre haina state asida claim tawri apun boyna miyoi nifu go tarukna nauno covid-19 na ngasi positive oiba thingnarakre amasumiyoi lising amaga chamaga taraga nipana covid-19 ngasi state asida test tawki haina report tawri ngasi covid-19 na positive oirakraba miyoi nifuga taru asi miyoi taret amana Imphal East dagi Imphal West dagi miyoi kuntra kaksing dagi miyoi ahum kamjong dagi miyoi ama kangpokpi dagi miyoi ama tamenglong dagi miyoi ani Thawbal dagi miyoi ama ukhul dagi miyoi ama puna miyoi nifuga taruk nauna covid-19 positive oikre haina report tawri amasung ngasi covid-19 positive oiduna laikhidraba mi ama sina marksi Susampur dagi ni haina su thamli makhasa tarakpo ni amna laibak thiba paw mana Guwahati gi workplace amanda Watchman ama Hatlamle hadi hai riba laibak thiba thawdo asi irai numita Merigon area city da thokibani haina spali amasung Watchman asi mahaki shopping complex ta Marksi sidunu leramba thengna khibani hatpiramani so haidi Watchman asi masak maming khang mangamle marksi tarun dekha kawi mahak darang district ki mangal dai degi ni su haina palit hairbi incident asi Maligon city gi Bipul shopping complex ta thokibani aduga hairiba thawdo asigi CCTV camera da loinama uba phangle haina spali amasum source amana makhata na pali madudi hairiba employee si marksi shopping complex asida tha kharagi mamang dagi thabak tawduna lakpani amasum marksi hairiba thawdok thokpagi numidangi matam asida mahakhtang leibani suhari CCTV gi footage ki matungina miyamana hairiba Watchman asida inba shop asida uki amasum mahakpu wooden stick amana phubusu uki hairi Watchman asina Siram liba jaga asi hairiba Jalukabri police station digi meter songa muk lapna liba jaga amada maksi siramani police na hairiba misi asiga mari lainana hairiba mihat asi sawrakna pung numidang taraga mathoi makhai daida thokibani haina suparli amasum police na hairiba sport maphamstegi hairiba Watchman asibu hatpada sizinakhiba wooden stick su recover tawre haina pali loina na hairiba city Beltola Sandanagar su October gi tang kunga tarukta laibak thiba thawdo ama thoki haina spali matai manau Beltola Sandanagar Hawksta matai manau sirambani hairi aduga makhoi singsi Nani Gopal Barua sei Marfu Taru Kobama Maksi retired engineer ni amasum haki nupi gi mamingna Mina Barua kawi sei Marfu sure makhoi si hairiba bedlumda hatlambani haini supali atopa paw mana mobile Huranba gang leader fagat khre hari sawrakna mobile samaga kuntraga mari fagat pangam khre hari nungdama IC Hybergon SI Taranga Patowari na lusingba Kangbu amana operation chatharaga hairiba gang leader singasi mobile handset chamaga kuntraga mari gi loinana fat kibani hairi adugi accused singasina Rajkumar amasum Sonu Kumar Nonia kawi makhoisi Jharkhand dagi Sahebganj dagi phagat kibani hainasu pawsna makhatana phongdorakli makhasa tarak poina amasum loisilak poina topa paw kharana mo lupa crore anirom gi Ice drug fare narcotic and border affairs ki kangbu amana ngarang tilpung mari makhairom tabada mantri pukri amasum sikma area dagi drug lalonba mari international market lupa crore anirom gi oigadaba Ice drug fare Imphal Dimapur lambi di yamlaba drug pukre habigi paw phangwadagi napki inspector ke Bobby na lusingba team amana mantri pukhi amasum sikma national highway sida arakpasing sektobagi akan mathabak sangsinki Mantipukri area da sector ringai Maruti Alto car ama lakpadagi khamnaga sector khi loinana spot verification tawada tong liba miyoi singadu Lilong Haurai bidigi AD Azad Khan Lilong Chandrakhong dagi Mustakin
Lilong Haurebidigi any Kumlo Anal ni have a Kamaki. Makatana Gariedu sek over the international market lupa crore anirong we oigadaba I struck Huranba Tenaki. Makoi Buang Pang over the drug adu Senapatigi, Twebi Kundigi, Joseph Kobomue Amada Pinava Sakmai the Setpani Hyperkamaki. Kudak the Timaduna Sakmai area the Sangsinduna, Ti Humbagi Tabak, the Sakmai Nongtong Bandaliba, Pal Hotel Kobama Digi, Joseph T.S. Pabangamki, Maon Digi, Sen Onelupa Lag Amasufamamki. Makoi Marigi Matakta case, Lokat Pagalona, Makoi duty, magistrate Mamang the Potolaga, police custody the Rima Lokre, Haina, Paus Namakatana Fondorakli, Ato Papaomana, telephonic booking. Rimski routine OPD Thasigi Nipani Mukhana Matautoragani, Aduna telephonic online booking system Lebragani, Adobo, patients in the online registration system Yukutanga ors.gov.in registered over Yagani Hainer Rims Hospital Impalgi Medical Superintendent Professor and Sanjibki Sirolaman Haidi. COVID-19 ga athing basing haujik su lai riba phiba masi numit khuding gi oina review tawgani haina sirol asina paladuna mipung kudimak na COVID-19 gi satna kanglon ngak na satna ba amasu mi ka hena pundana basu khangali haina su phungdorakli amarom dana police na fine thian khre COVID-19 laiset ani suba wave ta gi ngak thokna ba state la ngak na akhana ba thabak lokhatliba mara asida helmet uptaba curfew thugaiduna satpasing Manipur police na pharaga fine thian bagi thabak leptana sathari ngasi phawbada lengak ki guidelines ngak tabasing dagi punna lupa crore aniga lakh humfuga mathoiga lising yang khai taruka satret ka taragi senfam fine oina Manipur police na khomgat pangam khre nga sisu curfew thugaiba helmet uptaba miyoi kun tongan ba district singdagi fagalaba matung lupa lising mari ke sama gi apun fine gi senfam thiyalaga matung tawduna ba warning tawraga thadoki haina nodal officer COVID-19 for Manipur police ki IGP ops ki staff officer Rojit Irom na thadorokpa serol amana phongdorakli ngasi phawbada state police na SOP ngak tabasing faraga lupa crore aniga lakh humfuga mathoiga lising yang khai taruka satret ka taragi senfam fine oina collection tawbangam kre hainasu paus na makhatana report tawri loshilakpo ni state ki wangbada thokpa ten ma pawa mana Uttar Pradesh ki Kanpur Zika virus ki case makhatana hengalakli humfuga taruk yaure Uttar Pradesh ki Kanpur district miyoi kuntra amasu Zika virus positive oiramba thengnare haina senior official amana ngasi phungdokre Kanpur gi district magistrate Bisak Z na ayar na haiki miyoi kuntra amas positive oirama thengnabaga loinana Kanpur da Zika virus ki case humfuga taruk sure official singi matung ina haujik phawbada Zika virus positive oirama thengnakraba singadugi manungda nifuga mangana nupani amasung kunga mathoina nupi ni hainasu pawuksna makhatana phongdorakli ayar na haiki Kanpur gi Air Force Stenga thangna leiba mafam singdagi health department na sample sing makhatana khomgat pagaloinana test tawnuna pagidamak Lucknow da leiba King George Medical University KGMU gi lab ta thaki test tawbudu sample kuntra Zika virus positive oirama thengna ki hainasu maakna makhatana phongdoki masumyam hojiki oinati paus matang ase lusinjaragi masum pathoksagi bra soiki plan ki kya yaur simyam ngakpi gani Mata ki maruibi pausing leptana mayamna update pizarake haina channel asigi maikedi thamjare musu mayam maruibi pausing leragadi makhatana update pizarake mayam ngai minasi haina thamjare and thank you